ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯂꯩꯇꯕ ꯖꯥꯠꯂꯣ ꯐꯣꯟ ꯇꯧꯏ ꯄꯥꯏꯗꯦ ꯐꯣꯟꯅꯦꯅ ꯍꯩꯅꯧ ꯀꯛꯄ ꯌꯥꯕ ꯑꯃ ꯄꯥꯏꯁꯜꯂꯒ ꯂꯤꯡꯖꯦꯟ ꯍꯣ ꯂꯤꯡꯖꯦꯟ ꯂꯤꯡꯖꯦꯟ ꯍꯥꯎ ꯂꯥꯛꯑꯣ ꯁꯣꯝꯗ ꯑꯩ ꯀꯥꯗ ꯂꯩꯌꯦ ꯂꯥꯛꯑꯣ ꯍꯩꯃꯥ ꯅꯤꯇꯥ ꯆꯪꯉꯣ ꯂꯥꯛꯑꯣ ꯀꯥꯒꯁꯦ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯦ ꯐꯤꯌꯥꯟꯒꯁꯤꯅ ꯁꯤꯠ ꯅꯥꯜꯂꯤꯕ ꯑꯉꯥꯡꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠꯀꯁꯦ ꯃꯆꯨ ꯇꯥꯅ ꯊꯝꯃꯤꯕ ꯑꯩꯒꯤꯗꯤ ꯂꯣꯏꯔꯦ ꯐꯤꯌꯥꯟꯒꯗꯣ ꯇꯦꯛꯇꯣꯔꯦꯃꯤ ꯁꯦ ꯐꯝꯃꯨꯁꯦ ꯁꯤꯗ ꯁꯟꯗꯦ ꯑꯣꯏꯕꯒꯤ ꯂꯣꯏꯁꯜꯂꯝꯃꯤꯅꯦ ꯑꯩꯁꯨ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯆꯠꯊꯣꯛꯄꯅꯤꯅ ꯂꯣꯏꯁꯟꯕꯒ ꯉꯝꯗꯦꯗ ꯑꯩ ꯂꯥꯛꯄꯁꯤꯕꯨ ꯌꯥꯝ ꯌꯦꯠꯂꯕꯣ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯁꯨ ꯄꯥꯏꯗꯦ ꯌꯦꯠꯇꯦꯍꯦ ꯅꯪ ꯁꯨꯕ ꯑꯗꯣ ꯅꯆꯥꯅꯨꯄꯤꯗꯣ ꯄꯨꯔꯛꯎ ꯌꯥꯗ꯭ꯔꯣ ꯑꯁ ꯆꯥꯎꯔꯕꯅꯤꯅꯅꯦ ꯏꯅꯦꯝꯕꯣꯛ ꯁꯥꯔꯒ ꯂꯩꯔꯦ ꯅꯆꯥꯅꯨꯄꯥꯗꯤ ꯀꯥꯏ ꯆꯠꯈꯤꯒꯦ ꯃꯣꯏ ꯃꯤꯁꯀ ꯇꯨꯏꯁꯟ ꯇꯧꯍꯧꯕꯅꯦ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯅꯪꯒꯤ ꯅꯨꯄꯥꯗꯨꯕꯨ ꯅꯣꯡꯃꯇ ꯊꯦꯡꯅꯗ꯭ꯔꯕꯣ ꯃꯥꯕꯨ ꯃꯆꯥ ꯅꯨꯡꯁꯤꯕꯒ ꯈꯪꯗ꯭ꯔꯕ ꯖꯥꯠꯂꯣ ꯋꯥꯔꯤꯗꯣ ꯑꯇꯣꯞꯄ ꯑꯃ ꯇꯧꯁꯤ ꯑꯗꯣ ꯅꯪꯅ ꯁꯤꯗ ꯅꯣꯏ ꯅꯨꯄꯥ ꯄꯨꯔ ꯂꯥꯛꯏꯁꯤꯕꯨ ꯅꯣꯏ ꯅꯅꯦꯝꯅꯀꯨꯅ ꯀꯩꯝ ꯍꯥꯏꯗꯕ꯭ꯔꯣ ꯍꯥꯏꯗꯦꯗ ꯃꯣꯏꯗꯤꯅꯦ ꯑꯩꯅ ꯃꯥ ꯄꯨꯔ ꯆꯠꯈꯤꯕꯁꯦ ꯋꯥꯏ ꯁꯪꯉꯝꯗꯣꯏꯅꯦ ꯍꯔꯥꯎꯔꯝꯗꯣꯏꯅꯦꯕ ꯅꯪ ꯁꯨꯕ ꯀꯔꯟꯗꯤ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯝꯗꯦꯍꯦ ꯀꯨꯏꯔꯦꯀꯣ ꯏꯕꯥꯅꯤꯁꯨ ꯎꯅꯈꯤꯗꯕ ꯅꯪꯒꯤ ꯄꯥꯎꯗꯣ ꯇꯥꯕꯗ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯕꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯅꯁꯛ ꯍꯥꯏꯔꯦ ꯗꯃꯥ ꯑꯃ ꯐꯖꯔꯤ ꯅꯨꯄꯥ ꯃꯌꯥꯝꯅꯅꯦ ꯂꯧꯕꯤꯒꯦ ꯉꯥꯛꯇꯅꯦ ꯇꯥꯅꯤꯡꯗꯦꯕ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣꯅꯦ ꯑꯁ ꯀꯝꯄꯅꯤꯅ ꯃꯔꯣꯜ ꯑꯃ ꯊꯕꯛ ꯂꯩꯇ꯭ꯔꯕ ꯈꯪꯗꯦ ꯏꯟꯊꯣꯛꯅ ꯌꯦꯠꯂꯦꯍꯦ ꯑꯋꯣꯏꯕ ꯀꯝꯄꯦꯅꯤꯅ ꯑꯃꯨꯛ ꯉꯥꯎꯁꯜꯂꯛꯏꯔꯕ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯐꯣꯟꯗꯣ ꯎꯕꯗ ꯑꯩꯗꯤ ꯄꯪꯅꯣꯛꯇ ꯅꯣꯛꯅꯤꯡ ꯅꯠꯇꯦ ꯁꯤꯒꯨꯝꯕ ꯐꯣꯟꯁꯤꯕꯨ ꯀꯅꯥꯅ ꯄꯥꯏꯅꯔꯤꯒꯦꯕ ꯅꯪꯕꯨ ꯑꯊꯨ ꯑꯀꯥꯏ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯔꯗꯤ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯌꯦꯡꯉꯨꯁꯦ ꯁꯤꯁꯦ ꯐꯦꯁꯕꯨꯛ ꯀꯧꯏ ꯑꯩꯒꯤ ꯐꯣꯇꯣ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯁꯤꯗꯅꯦ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅꯅꯦ ꯀꯃꯦꯟꯅ ꯑꯃꯨꯛ ꯇꯣꯏꯕ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯅꯝꯕꯔ ꯄꯤꯌꯨ ꯑꯗꯨ ꯉꯥꯛꯇꯅꯦ ꯑꯃꯨꯛ ꯇꯣꯏꯕ ꯅꯣꯏ ꯁꯥꯏꯅ ꯆꯩꯗ꯭ꯔꯣ ꯅꯪ ꯐꯦꯁꯕꯨꯛ ꯄꯥꯏꯗꯨꯕꯣ ꯏꯁ ꯀꯩꯗꯧ ꯆꯩꯗꯣꯏꯕ ꯁꯦ ꯑꯩꯅ ꯐꯦꯁꯕꯨꯛ ꯄꯥꯏꯔꯤꯁꯦ ꯂꯩꯀꯥꯏꯒꯤ ꯂꯝꯒꯤ ꯏ ꯄꯥꯎ ꯂꯣꯏ ꯈꯪꯉꯤꯅꯤ ꯇꯤꯚꯤ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯔꯤꯕ ꯅꯪꯅ ꯊꯥꯏꯅꯒꯤ ꯐꯣꯟ ꯑꯃ ꯄꯥꯏꯁꯜꯂꯒ ꯍꯩꯕꯣꯡ ꯃꯅꯨꯡꯗ ꯂꯩꯕ ꯇꯨꯃꯤꯠꯇꯧꯅ ꯅꯪ ꯑꯃ ꯃꯤꯅ ꯎꯁꯤꯠꯄꯤꯔꯔꯣꯏꯍꯦ ꯇꯧꯕꯒꯤꯕꯨꯗꯤ ꯑꯩꯁꯨ ꯏꯀꯥꯏꯕ ꯃꯇꯥꯡꯒ ꯌꯥꯎꯔꯛꯏ ꯊꯕꯛ ꯃꯐꯝꯗꯁꯨ ꯌꯥꯔꯤꯉꯩ ꯄꯨꯊꯣꯛꯇꯦ ꯑꯗꯣ ꯏꯅꯥꯎꯅꯨꯄꯤꯒꯤ ꯐꯣꯟ ꯑꯃ ꯌꯣꯟꯒꯦ ꯍꯥꯏꯌꯦꯕ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯅꯪꯒꯤ ꯂꯩꯍꯧꯔꯁꯦ ꯑꯩꯕꯨ ꯅꯣꯏꯒꯤ ꯇꯁꯀꯥꯏꯗꯨꯕꯨ ꯄꯥꯏꯕ ꯍꯩꯒꯗ꯭ꯔꯣ ꯏꯁ ꯍꯩꯅꯤꯌꯦ ꯑꯗꯨ ꯐꯔꯦꯁꯦ ꯅꯪꯁꯨ ꯑꯉꯥꯡꯒꯤ ꯀꯩꯀꯩꯅꯣ ꯈꯔ ꯇꯧꯕꯤꯍꯧꯔꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯩꯃꯥ ꯀꯥꯎꯏꯅꯦꯍꯦ ꯋꯥꯔꯤꯗ ꯑꯉꯥꯡꯒꯤ ꯆꯥꯒ ꯑꯝꯇ ꯄꯤꯕꯤꯗ꯭ꯔꯤꯌꯦ ꯅꯪꯁꯨ ꯉꯥꯛꯇ ꯉꯥꯏꯈꯣꯗꯅ ꯆꯥꯒ ꯊꯛꯈꯤꯁꯦ ꯌꯥꯔꯦꯍꯦ ꯅꯣꯡꯃ ꯊꯛꯑꯁꯦꯕ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯦꯀꯣ ꯂꯩꯍꯧꯔꯣ ꯊꯤꯟꯗꯣꯛꯀꯦ Therefore, water, ice, and vapor. Thoiba. how Hayingdi Miss Laaroge. Schoolda meeting ama lay. Noi mamada su fazana hairoko. hoy miss Fare ngasi gi disida lusilase. Nita, ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ? ꯂꯣꯏꯗꯣꯔꯦ ꯇꯥꯃꯣ. ꯁꯦ ꯅꯪꯒꯤ ꯍꯌꯦꯡꯒꯤ ꯄꯣꯠꯆꯩ ꯋꯥꯠꯄ ꯍꯥꯏꯕꯗꯣ. ꯁꯨꯔꯕ ꯌꯦꯡꯉꯨ. ꯍꯋꯥꯏ ꯉꯥꯛꯇ ꯂꯩꯁꯜꯂꯛꯑꯕꯣ? ꯑꯁ ꯑꯩꯗꯤ ꯍꯋꯥꯏꯁꯦ ꯌꯥꯝ ꯆꯥꯅꯤꯡꯗꯤꯌꯦ. ꯈꯤꯇꯪ ꯂꯩꯔꯛꯎ ꯌꯥꯗ꯭ꯔꯣ? ꯍꯦ, ꯍꯋꯥꯏ ꯆꯥꯕꯁꯦ ꯍꯛꯆꯥꯡ ꯌꯥꯝ ꯐꯕꯅꯤ. ꯅꯪ ꯈꯪꯗꯕ ꯇꯧꯅꯨꯀꯣ. ꯑꯣ, ꯅꯪꯅ ꯑꯃꯨꯛ ꯐꯣꯟꯗ ꯉꯥꯎ ꯂꯩꯔꯕ꯭ꯔꯥ? ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯁꯤꯅ. mama chak loidribo hojikpha lamana loire Isa Thoibi, ꯅꯪꯕꯨ ꯉꯁꯤꯗꯤ ꯂꯥꯏꯔꯤꯛꯀ ꯄꯥꯗ꯭ꯔꯕꯣ? paye baba chak toga amuk parage lamina sanglakpani ꯑꯣ. ꯕꯦꯃꯥ, ꯄꯨꯈꯝ ꯀꯁꯤ ꯇꯤꯡꯊꯣꯛ ꯂꯥꯎꯁꯦ. ꯃꯃꯥ ꯆꯥꯛ ꯊꯤꯔꯒꯦ. baba aikhoi ma se phone na ngawrabani ko paithokdana yungthokdana photo gam kapani ꯃꯁꯤ ꯉꯥꯛꯁꯤ ꯌꯦꯡꯉꯨꯅꯦ. ꯏꯅꯦꯝꯕꯣꯛ ꯁꯥꯕꯗ ꯋꯥꯔꯝꯃꯅꯤꯕ. ꯂꯥꯁꯇꯗꯤ ꯃꯁꯦ ꯆꯩ ꯆꯥꯗꯣꯔꯤꯕꯅꯤ. ꯇꯥꯃꯣ, ꯆꯥꯛꯁꯨ ꯊꯤꯕ ꯂꯣꯏꯔꯦ. 이신 ꯈꯤꯇ ꯌꯥꯕꯤꯔꯛꯎꯕ. Nita, ꯅꯪ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯎꯀꯣ. ꯏꯆꯥ ꯆꯥꯎꯔꯕꯅꯤ. ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯅꯉꯣꯟꯗ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯄꯩ ꯃꯇꯝ ꯅꯠꯇꯤꯌꯦ. ꯑꯩꯕꯨ ꯁꯥꯎꯔꯒꯅꯨꯀꯣ. ꯍꯣꯏ, ꯀꯩꯗꯧꯅꯔꯒꯦ ꯅꯈꯣꯏꯕꯨ ꯑꯃꯨꯛ? ꯕꯦꯃꯥ, ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯅꯣꯏꯕꯨ? ꯕꯕꯥ, ꯂꯣꯏꯔꯦ ꯆꯥꯔꯁꯦ. upua ibani sida phamase
ꯇꯥꯃꯣꯁꯦ ꯆꯥꯊꯣꯛꯄꯤꯔꯣ ꯈꯨꯂꯥꯝꯗꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩ ꯆꯥꯔꯒꯦ ꯃꯁꯨ ꯅꯄꯥꯁꯦ ꯁꯥꯎꯕ ꯃꯥꯜꯂꯤ ꯅꯃꯥꯒ ꯀꯔꯤ ꯍꯥꯏꯅꯈ꯭ꯔꯒꯦ ꯍꯩ ꯌꯥꯝ ꯁꯤꯡꯉꯦ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯆꯠꯂꯣ ꯅꯄꯥꯁꯦ ꯊꯦꯝꯃꯨꯆꯣ ꯆꯥꯛꯇꯣ ꯄꯨꯔꯣ ꯅꯄꯥꯒ ꯆꯥꯃꯤꯟꯅꯧꯔꯣ ꯕꯕꯥ ꯆꯥꯔꯣ ꯑꯩꯁꯨ ꯂꯥꯝꯃꯦ ꯆꯥꯔꯒꯦ ꯏꯃꯥ ꯅꯪ ꯕꯕꯥꯅ ꯂꯨꯅ ꯇꯧꯃꯟꯕꯒꯤ ꯕꯕꯥꯕꯨ ꯂꯨꯅ ꯈꯟꯗ꯭ꯔꯦꯅꯦ Device. The two screen technologies are LCD and OLED analog monitor. Mama, aikoy tuition misto ngasi laaroy. Hayram bane. ꯑꯣ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣꯅꯦ ꯅꯣꯏ ꯃꯤꯁꯇꯨꯕꯣ Miss, hoygi schoolgi meeting lay hay. ꯑꯣ ꯐꯔꯦ ꯐꯔꯦ ꯅꯣꯡ ꯐꯥꯗꯣꯛ ꯃꯥꯁꯨ ꯌꯥꯗ ꯇꯧꯔꯤꯅꯤ ꯑꯗꯨꯗꯤ ꯅꯪ ꯂꯥꯏꯔꯤꯛꯁꯦ ꯉꯁꯤꯗꯤ ꯃꯃꯥꯒ ꯄꯥꯃꯤꯟꯅꯔꯁꯤꯀꯣ Aw mama, ꯔꯣꯍꯟ Rohan kick the kick the football football. to the ꯍꯩꯃꯥ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯑꯝꯃꯤꯔꯣ ꯑꯧ ꯂꯥꯛꯑꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯁꯦ ꯆꯥꯊꯣꯏꯕ ꯅꯪ ꯂꯥꯏꯔꯤꯛꯁꯦ ꯃꯅꯨꯡꯗꯅꯦ ꯄꯥꯔꯝꯃꯨꯀꯣ ꯅꯪ ꯀꯥꯗ Aw mama. ꯁꯦ ꯄꯨꯁꯜꯂꯣ ꯆꯪꯉꯣ ꯁꯤꯗ ꯍꯦꯛꯇ ꯐꯝꯃꯒꯦ ꯑꯧ ꯐꯝꯃꯣ 이베마 폰ꯒꯁꯦ ꯑꯩꯅ ꯄꯣꯔꯛꯑꯕꯅꯤꯁꯦ ꯃꯃꯟꯒ ꯂꯣꯏ ꯑꯩꯅ ꯉꯥꯡꯅꯔꯕꯅꯦ ꯇꯨ ꯌꯦꯡꯉꯣ ꯑꯣ ꯌꯥꯝ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯗꯣ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯝꯇ ꯇꯥꯛꯄꯤꯔꯝꯃꯨꯁꯦ ꯁꯦ ꯅꯣꯡꯃꯒꯤ ꯈꯔ ꯇꯥꯛꯄꯤꯒꯦꯕ ꯅꯣꯡꯃꯗ ꯄꯨꯂꯞ ꯇꯥꯛꯑꯗꯤ ꯅꯪꯅ ꯀꯣꯛ ꯉꯥꯎꯔꯅꯤꯕ ꯇꯨ ꯅꯣꯡꯃꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯇꯥꯛꯄꯗꯅꯦ ꯑꯗꯨꯝ ꯍꯩꯔꯗꯕꯅꯦ ꯑꯇꯩ ꯇꯥꯛꯇ꯭ꯔꯁꯨꯅꯦ ꯐꯣꯟ ꯇꯧꯕ ꯁꯦꯞ ꯇꯧꯕ ꯐꯣꯟ ꯊꯝꯕꯗꯣ ꯑꯗꯨꯗꯪ ꯇꯥꯛꯑꯣ ꯑꯇꯩꯗꯤ ꯑꯩ ꯀꯩꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦꯕ 이베마 ꯅꯪꯅ ꯅꯨꯄꯥꯁꯨ ꯌꯥꯎꯗꯦ ꯅꯆꯥ ꯅꯨꯄꯥꯁꯤꯒ ꯋꯥꯅ ꯍꯤꯡꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯋꯥꯕ ꯈꯔ ꯀꯣꯛꯅꯕꯅꯦ ꯐꯦꯁꯕꯨꯛꯁꯦ ꯄꯥꯏꯌꯨꯁꯦ ꯑꯩ ꯍꯥꯡꯕꯤꯒꯦꯀꯣ ꯂꯤꯡꯖꯦꯜ ꯊꯧꯗꯥꯝꯑꯅ ꯍꯥꯡꯉꯒꯦꯀꯣ ꯁꯦ ꯁꯣꯝꯗ ꯑꯝꯇ ꯌꯦꯡꯉꯧꯁꯦ ꯄ꯭ꯔꯣꯐꯥꯏꯜ ꯄꯤꯛꯆꯔ ꯑꯣꯏꯅꯕꯅꯦ ꯐꯣꯇꯣ ꯑꯝꯇꯪ ꯀꯥꯞꯄꯤꯒꯦꯕ ꯌꯥꯔꯕꯣ ꯈꯨꯐꯖ ꯑꯃ ꯑꯩꯅ ꯐꯦꯁꯕꯨꯛ ꯄꯥꯏꯗꯣꯏꯁꯤꯕꯣ ꯃꯤꯅ ꯎꯈ꯭ꯔꯒ ꯀꯩꯅꯣꯝ ꯈꯜꯂꯣꯏꯗ꯭ꯔꯣ ꯚꯥꯏ ꯀꯩ ꯈꯟꯗꯣꯔꯤꯒꯦ ꯃꯤ ꯅꯪꯕꯣ ꯅꯪꯅ ꯖꯨꯠ ꯆꯥꯗꯕ ꯇꯧꯕꯁꯨ ꯅꯠꯇꯦ ꯌꯥꯔꯦꯁꯦ ꯁꯤꯗꯕꯨ ꯅꯨꯄꯥꯅ ꯀꯦꯟꯗ꯭ꯔꯗꯤ ꯑꯩ ꯃꯤꯡ ꯍꯣꯡꯕꯤꯒꯦꯕ ꯅꯪ ꯁꯤꯗꯤꯕ ꯀꯦꯜꯂꯁꯨ ꯀꯦꯟꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏꯗꯕꯁꯤꯗꯕ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁꯀꯁꯦ ꯌꯥꯝ ꯂꯥꯛꯑꯦ ꯃꯤ ꯑꯦꯛꯁꯦꯞ ꯇꯧꯁꯟꯒꯦ ꯌꯦꯡꯉꯣ ꯇꯨ ꯁꯤ ꯌꯦꯡꯉꯣꯕꯁꯦ ꯃꯦꯁꯦꯖꯀ ꯊꯥꯔꯛꯏꯁꯦ ꯌꯦꯡꯉꯣꯕ ꯇꯨ ꯃꯦꯁꯦꯖꯀꯥꯗꯣ ꯌꯥꯝ ꯍꯜꯂꯨꯅꯨꯀꯣ ꯚꯥꯏ ꯍꯣꯔꯦꯟ ꯍꯥꯏ ꯈꯨꯊꯥ ꯍꯥꯏꯔꯛꯑꯦ ꯊꯥꯖꯤꯜꯂꯛꯀꯅꯤꯕ ꯍꯜꯂꯣꯅ ꯍꯟꯖꯜꯂꯒꯦꯀꯣ ꯑꯦ ꯆꯥꯛ ꯆꯥꯔꯕꯣꯒ ꯍꯪꯉꯛꯑꯦ ꯁꯦ ꯅꯪ ꯑꯝꯇ ꯈꯨꯝꯃꯣꯕ ꯅꯣꯏꯒꯤ ꯋꯥꯁꯔꯨꯝꯁꯦ ꯀꯥꯏ ꯂꯩꯒꯦ ꯑꯝꯇ ꯆꯪꯉꯨꯒꯦ ꯁꯣꯝꯗ ꯆꯪꯉꯣ ꯚꯥꯏ ꯅꯪ ꯍꯜꯂꯝꯃꯨꯀꯣ ꯑꯥ ꯀꯩꯅꯣꯅꯦ ꯃꯦꯁꯦꯖꯅ ꯇꯧꯏꯁꯤꯕꯣ ꯁꯨꯡꯆꯠ ꯍꯦꯛ ꯆꯠꯇꯦꯃꯤ ꯃꯁꯤꯗꯤ ꯅꯝꯗꯅ ꯍꯦꯛ ꯊꯥꯖꯤꯟꯒꯦ ꯋꯥꯏꯒ ꯁꯪꯉꯤ ꯏꯕꯦꯝꯃ ꯃꯦꯁꯦꯖꯇꯨꯕꯨ ꯀꯥꯏ ꯃꯇꯥꯡ ꯌꯧꯔꯒꯦ ꯑꯁ ꯌꯥꯗꯦꯗ ꯃꯦꯁꯦꯖ ꯊꯥꯕ ꯁꯨꯛꯌꯥꯁꯨ ꯌꯥꯗꯦ ꯌꯦꯡꯉꯤꯁꯦ. ꯀꯩꯅꯣ ꯁꯤꯕꯣ ꯍꯩꯃꯥ ꯂꯣꯏꯔꯦꯍꯦ ꯅꯪꯗꯤ ꯄꯨꯔꯥ ꯒꯥꯎꯒ ꯆꯞ ꯃꯥꯟꯅꯔꯦꯃꯤ ꯅꯁꯛ ꯏꯐ ꯐꯖꯒꯩ ꯃꯤꯅꯒ ꯉꯥꯎꯋꯦ ꯍꯥꯏꯔꯝꯃꯅꯤ ꯃꯤ ꯁꯤꯕꯣ ꯁꯦ ꯀꯅꯥ ꯑꯩ ꯇꯥꯛꯀꯦꯁꯦ ꯈꯪꯖꯅꯤꯒꯦ ꯑꯗꯨꯗꯤ ꯐꯦꯁꯕꯨꯛ ꯍꯥꯏꯁꯤꯗꯤꯅꯦ ꯅꯪꯅ ꯃꯦꯁꯦꯖ ꯑꯃꯨꯛ ꯊꯥꯈꯤꯕꯁꯤꯅ ꯑꯗꯨꯝ ꯌꯥꯔꯦ ꯇꯨ ꯌꯦꯡꯉꯣ ꯇꯨ ꯑꯩꯅ ꯄꯥꯏꯕ ꯐꯣꯟꯗꯗꯤ ꯑꯩꯅ ꯊꯥꯈꯤꯕ ꯃꯦꯁꯦꯖꯇꯨꯅ ꯁꯦꯟꯕꯣꯛꯁꯇ ꯌꯥꯎꯏ ꯃꯤꯅ ꯊꯥꯔꯛꯄꯗꯨꯅ ꯏꯟꯕꯣꯛꯁꯇ ꯌꯥꯎꯏ ꯀꯅꯥꯅ ꯈꯪꯖꯅꯤꯒꯦ ꯑꯗꯨꯗꯤ ꯅꯣꯏ ꯐꯦꯁꯕꯨꯛꯁꯤꯗꯗꯤ ꯄꯨꯂꯞ ꯌꯥꯎꯁꯜꯂꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯄꯨꯛꯂꯤꯒ ꯅꯥꯏꯍꯦ ꯅꯪꯗꯤ ꯉꯟꯇꯥꯅ ꯆꯣꯞꯆꯔꯦꯗꯅ ꯃꯁꯛꯁꯨ ꯈꯪꯗꯕꯗꯨꯕꯨ ꯏꯀꯥꯏꯕꯤꯗꯦꯅ ꯁꯦ ꯊꯦꯡꯉꯦ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯟꯗꯛꯇꯤꯅꯦ ꯄꯥꯕꯨꯡꯅ ꯌꯥꯝ ꯉꯥꯡꯉꯦ ꯑꯩ ꯅꯨꯄꯥꯅ ꯃꯔꯣꯜ ꯑꯃ ꯑꯩ ꯆꯠꯂꯒꯦꯀꯣ ꯐꯣꯟꯗꯣ ꯈꯔ ꯊꯥꯗꯣꯛꯑꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯄꯥꯕꯨꯡꯅ ꯉꯥꯡꯉꯛꯄꯗ ꯑꯩꯉꯣꯟꯗꯁꯨ ꯌꯥꯎꯔꯛꯀꯅꯤꯀꯣ ꯉꯥꯡꯉꯣꯏꯌꯦ ꯅꯪ ꯀꯩꯝ ꯌꯥꯎꯍꯜꯂꯣ ꯆꯠꯂꯦ ꯑꯩ ꯂꯩꯍꯧꯔꯦꯀꯣ ꯑꯧ
ꯄꯨꯄꯨ ꯈꯕꯔ ꯄꯥꯔꯝꯃꯤꯔꯣ ꯍꯣꯏꯅꯦ ꯃꯁꯨ ꯅꯃꯥꯁꯦ ꯐꯣꯟꯗ ꯇꯧꯗꯨꯅ ꯂꯩꯔꯤꯁꯤ ꯀꯃꯥꯏ ꯇꯧꯔꯤꯖꯥꯅꯣ ꯄꯨꯄꯨꯅ ꯍꯥꯏꯕꯁꯨ ꯇꯥꯗꯦ ꯃꯆꯤꯜ ꯑꯁꯦ ꯌꯧ ꯌꯧ ꯍꯦꯛꯇ ꯈꯨꯝꯃꯛꯏ ꯐꯣꯟ ꯑꯁꯦ ꯇꯨꯃꯤꯟꯅ ꯂꯧꯔꯒ ꯄꯨꯈ꯭ꯔꯤꯗ ꯍꯨꯟꯗꯣꯛꯈ꯭ꯔꯁꯤꯔꯣ ꯄꯨꯄꯨ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯨꯄꯥ ꯀꯣꯏꯕ ꯃꯥꯜꯂꯤ ꯃꯁꯥꯒ ꯌꯥꯝ ꯅꯥꯜꯂꯤ ꯑꯩꯅ ꯀꯥ ꯆꯪꯂꯛꯄꯗꯅꯦ ꯈꯪꯉꯒ ꯐꯣꯟꯒ ꯐꯠ ꯊꯝꯈꯤꯌꯦ ꯑꯩꯅ ꯍꯪꯕꯗꯁꯨ ꯅꯄꯥꯅꯤ ꯍꯥꯏꯌꯦ ꯑꯩꯁꯨ ꯆꯤꯡꯅꯔꯤꯕꯅꯤꯅꯦ ꯅꯄꯥꯁꯤꯅ ꯄꯩꯁꯥ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯉꯥꯛꯇ ꯄꯣꯊꯥꯕ ꯁꯪꯖꯗꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯄꯦꯟꯗꯕꯒꯤꯅꯣ ꯅꯃꯥꯁꯤꯕꯣ ꯄꯨꯄꯨ ꯃꯃꯥꯁꯦ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯉꯩꯗꯗꯤ ꯀꯩꯁꯨ ꯇꯧꯗꯕꯅꯦ ꯑꯗꯨ ꯄꯨꯄꯨ ꯃꯃꯥꯁꯦ ꯐꯣꯟ ꯄꯥꯏꯍꯟꯗ꯭ꯔꯗꯤ ꯐꯗꯧ ꯃꯥꯜꯂꯤꯀꯣ ꯃꯁꯥ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯕꯨ ꯐꯣꯟ ꯄꯥꯏꯗꯕ ꯃꯤꯕꯨ ꯂꯩꯔꯝꯈꯤꯗ꯭ꯔꯣ ꯃꯤꯅ ꯃꯤꯕꯨ ꯋꯥꯔꯛꯄ ꯉꯝꯕ ꯃꯇꯝ ꯅꯠꯇꯦꯗ ꯃꯁꯨ ꯇꯅꯨ ꯅꯪ ꯆꯥ ꯑꯝꯇ ꯊꯣꯡꯉꯨꯆꯣꯆꯣ ꯏꯃꯥꯁꯦ ꯀꯣꯛ ꯉꯥꯎꯐꯤꯡ ꯉꯥꯎꯐꯤꯡ ꯇꯧꯋꯦ ꯍꯣꯏ ꯏꯃꯥ ꯏꯕꯦꯝꯃ ꯅꯪ ꯁꯤꯗ ꯑꯝꯇ ꯂꯥꯛꯈꯣ ꯀꯣꯛꯀ ꯉꯥꯎꯕ ꯌꯥꯈꯤꯔꯣꯏ ꯑꯁ ꯀꯩ ꯍꯥꯏꯒꯦ ꯄꯥꯕꯨꯡ ꯍꯥꯏꯗꯣꯏꯗꯤ ꯁꯠ ꯁꯠ ꯍꯥꯏꯔꯣ ꯑꯩ ꯀꯣꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯒꯗꯣꯔꯤꯒꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯂꯩꯁꯥꯕꯤ ꯑꯃꯗꯒꯤ ꯍꯦꯜꯂꯤ ꯅꯆꯥ ꯆꯥꯎꯔꯕꯤ ꯅꯪꯅ ꯐꯣꯟ ꯑꯁꯤꯗ ꯅꯃꯤꯠꯇꯣ ꯁꯪꯗꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯒ ꯀꯅꯥꯒꯤ ꯀꯣꯛꯅ ꯉꯥꯎꯔꯣꯏꯗꯒꯦ ꯉꯥꯎꯕꯗ ꯅꯠꯇꯦ ꯆꯤꯛꯄꯁꯨ ꯌꯥꯎꯔꯛꯈꯤꯅꯤ ꯃꯗꯨꯗꯒꯤ ꯍꯦꯟꯖꯜꯂꯒꯅꯦ ꯏꯃꯨꯡ ꯀꯥꯏꯗꯣꯔꯤꯕꯅꯤ ꯀꯩꯅꯣ ꯄꯥꯕꯨꯡ ꯃꯅꯦꯝ ꯐꯠꯇꯕꯤꯗꯧꯅ ꯂꯋꯥꯏꯗ ꯍꯦꯛꯇ ꯂꯥꯛꯂꯛꯏꯁꯤꯕꯣ ꯑꯁ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯅꯌꯥ ꯅꯨꯄꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯗꯅ ꯏꯌꯥꯁꯦ ꯐꯈꯔꯦ ꯃꯥꯒꯨꯝꯕ ꯏꯌꯥꯗꯤ ꯐꯪꯉꯔꯣꯏꯌꯦ ꯀꯅꯥꯒꯨꯝꯕ ꯃꯁꯤꯡ ꯐꯠꯇꯕ ꯑꯣꯏꯔꯗꯤꯅꯦ ꯅꯪ ꯅꯍꯥꯟꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯅꯤ ꯅꯪ ꯅꯊꯟꯗ ꯄꯣꯛꯑꯦ ꯍꯥꯏꯗꯨꯅꯅꯦ ꯏꯄꯥꯅꯅꯦ ꯂꯨꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯅꯅꯦ ꯅꯪ ꯀꯥ ꯍꯦꯜꯂꯕꯅꯤꯀꯣ ꯄꯨꯄꯨ ꯕꯕꯥ ꯍꯜꯂꯛꯑꯦ ꯕꯕꯥ ꯀꯩꯗꯧꯔꯦ ꯑꯃꯁꯤꯅ ꯑꯃꯨꯛ ꯁꯨꯛꯇꯣꯛꯑ ꯂꯩꯔꯝꯃꯤꯁꯤꯅ ꯕꯤꯀꯝ ꯅꯪ ꯅꯨꯄꯤ ꯋꯥꯔꯛꯎ ꯅꯪ ꯅꯨꯄꯤ ꯋꯥꯔꯛꯄ ꯍꯩꯇ꯭ꯔ ꯃꯥꯜꯂꯦ ꯅꯤꯡꯉꯣ ꯃꯋꯥ ꯄꯪꯉꯤ ꯍꯥꯏꯕꯗꯣ ꯅꯪ ꯇꯧꯔꯦ ꯇꯥꯃꯣ ꯆꯪꯉꯁꯤꯔꯥ ꯕꯕꯥ ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯕꯨ ꯕꯕꯥꯒꯤ ꯊꯃꯣꯏ ꯑꯁꯤꯅꯗꯤ ꯌꯥꯅꯤꯡꯗꯦ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯔꯛꯀꯅꯤ ꯅꯪ ꯅꯨꯄꯤ ꯋꯥꯔꯛꯎ ꯑꯩꯅ ꯋꯥꯔꯛꯄꯒꯤ ꯃꯇꯝ ꯍꯦꯜꯂꯦ ꯋꯥꯔꯛꯑꯣ ꯍꯥꯏꯁꯤꯅꯤ ꯐꯠꯇꯕ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯇꯥꯏꯅꯅꯤꯀꯣ ꯃꯁꯛꯁꯤꯡ ꯑꯁꯤꯒ ꯂꯋꯥꯏ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯌꯦꯡꯉꯨꯅꯦ ꯃꯥꯒꯤ ꯋꯥꯔꯤ ꯑꯃ ꯍꯦꯛ ꯇꯧꯔꯒꯗꯤ ꯆꯠꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯕꯕꯥ ꯃꯃꯥꯁꯦ ꯅꯨꯄꯥ ꯀꯣꯏꯕ ꯃꯥꯜꯂꯤꯉꯣ ꯃꯤꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯩ ꯉꯁꯥꯏꯁꯨ ꯑꯩꯅ ꯀꯥꯗ ꯆꯪꯂꯛꯄꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯋꯥꯔꯤ ꯁꯥ ꯂꯩꯔꯝꯃꯦ ꯑꯩ ꯍꯦꯛ ꯎꯕꯒꯅꯦ ꯄꯥꯈꯠꯂꯒ ꯐꯣꯟ ꯀꯛꯊꯠꯈ꯭ꯔꯤꯅꯦ ꯑꯩꯅ ꯀꯅꯥꯅꯣ ꯍꯪꯕꯗ ꯅꯄꯥꯅꯤ ꯍꯥꯏꯌꯦ ꯕꯕꯥꯕꯨ ꯉꯁꯥꯏ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ꯭ꯔꯥꯅꯦ ꯁꯥꯟꯅꯗꯦꯅ ꯅꯃꯥꯗꯤ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯇꯦ ꯐꯔꯦ ꯂꯥꯛꯑꯣ ꯕꯕꯥꯒ ꯀꯥꯗ ꯆꯪꯉꯁꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯔꯝ ꯊꯣꯛꯑꯒꯕ ꯃꯃꯥꯗꯨꯗꯪ ꯂꯩꯖꯔꯝꯂꯒꯗꯤ ꯐꯒꯗꯕꯅꯤ
ꯍꯜꯂꯣ ꯇꯨꯝꯗ꯭ꯔꯤꯌꯦ ꯅꯪ ꯉꯥꯏꯔꯝꯃꯤꯕ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯀꯃꯥꯏ ꯇꯨꯝꯃꯨ ꯍꯥꯏꯅꯣ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯎꯟꯅꯁꯦꯕ ꯑꯗꯨꯅ ꯈꯔ ꯅꯨꯡꯉꯥꯏꯌꯦꯅ ꯇꯧꯕꯅꯦꯕ ꯍꯦ ꯅꯪ ꯑꯩ ꯁꯤꯗ ꯀꯩꯗꯣꯏꯅꯣ ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩꯅ ꯉꯥꯏꯔꯛꯄ ꯀꯨꯏꯔꯕꯅꯦ ꯅꯌꯨꯝꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯁꯦ ꯃꯤ ꯑꯣꯏꯅ ꯈꯟꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯅꯪꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯀꯣꯏꯁꯩ ꯁꯦꯟꯅꯔꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯁꯟ ꯑꯇꯦꯝꯅ ꯋꯥꯏꯕꯁꯨꯅꯦ ꯁꯔꯨ ꯐꯪꯉꯦ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯗꯕ ꯐꯩ ꯀꯩꯅꯣ ꯇꯥꯃꯣ ꯑꯍꯤꯡꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯁꯤꯕꯣ ꯃꯤꯅ ꯇꯥꯔꯒ ꯑꯩꯁꯦ ꯀꯩꯅ ꯈꯟꯗꯣꯔꯤꯒꯦ ꯍꯥꯟꯗꯣꯛꯁꯦ ꯆꯠꯀꯦ ꯃꯁꯤ ꯀꯔꯤ ꯇꯥꯕ ꯅꯪꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯀꯔꯤ ꯅꯤꯡꯊꯧꯗꯕ ꯂꯩꯕꯒꯤꯅꯣ ꯅꯪꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯄꯥꯝꯂꯤꯕ ꯅꯪꯒꯨꯝꯕꯁꯤꯅꯤꯅꯦ ꯃꯌꯥꯝꯅ ꯑꯣꯛꯇꯕꯤ ꯍꯥꯏꯅꯔꯤꯕꯗꯣ ꯅꯈꯣꯏꯒꯗꯤ ꯊꯥꯛꯀꯅꯨꯗ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯒꯅꯦ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑ ꯆꯠꯈꯣ ꯑꯣ ꯑꯩꯉꯣꯟꯗꯒꯗꯤꯅꯦ ꯕꯗꯅꯥꯝꯒ ꯄꯤꯔꯝꯒꯅꯨ ꯑꯩꯁꯦ ꯌꯨꯝ ꯂꯩꯇꯕ ꯃꯤꯅꯤꯅꯦ ꯍꯥ ꯅꯪꯅ ꯕꯕꯥ ꯃꯊꯟꯇ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ ꯌꯨꯝꯁꯤꯗ ꯂꯩꯁꯤ ꯒ꯭ꯔꯤꯒꯤ ꯇꯛꯈꯤꯕꯗꯒꯤ ꯑꯩ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯆꯠꯄꯤꯈ꯭ꯔꯣ ꯀꯥꯏꯅ ꯃꯁꯤ ꯅꯤꯇꯥ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯦꯅꯦ ꯁꯣ ꯍꯥꯏꯔꯦ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯦ ꯅꯌꯨꯃꯛꯅꯤ ꯈꯜꯂꯣ ꯏꯃꯥꯟꯅꯕꯗꯣ ꯍꯥꯏꯔꯦ ꯅꯣꯡ ꯐꯥꯗꯣꯛ ꯈꯛꯇꯅꯤ ꯂꯥꯛꯀꯗꯕ ꯂꯥꯛꯈꯤꯔꯣꯏ ꯃꯥꯁꯨ ꯑꯗꯨꯗ ꯑꯩ ꯉꯁꯤꯗꯤ ꯌꯨꯝ ꯍꯜꯂꯔꯣꯏꯒꯦꯀꯣ ꯅꯪꯒꯤ ꯃꯇꯨꯡ ꯁꯨꯝ ꯏꯟꯅꯔꯒꯦꯕ ꯇꯥꯃꯣꯅꯅꯦ ꯉꯔꯥꯡ ꯐꯨꯔꯤꯅꯤꯅꯦ ꯃꯥ ꯌꯥꯝ ꯐꯠꯇꯦꯕ ꯑꯩꯁꯨ ꯉꯔꯥꯡꯗꯨ ꯇꯥꯏ ꯇꯥꯕ ꯉꯝꯗꯗꯅ ꯐꯣꯟꯗꯣ ꯀꯛꯂꯤꯕꯅꯤ ꯀꯩꯅꯣ ꯃꯥꯅ ꯈꯜꯂꯤꯗꯨꯕꯨ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯥ ꯀꯥꯎꯔ ꯃꯥꯜꯂꯦꯅꯦ ꯄꯥꯕꯨꯡꯅꯅꯦ ꯈꯪꯕ꯭ꯔꯥ ꯐꯦꯁꯕꯨꯛ ꯄꯥꯏꯕꯒꯤ ꯌꯥꯝ ꯉꯥꯡꯉꯦ ꯇꯥꯃꯣꯅ ꯃꯔꯣꯜ ꯑꯃ ꯐꯦꯁꯕꯨꯛꯁꯤꯅ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯍꯜꯂꯤꯅꯦ ꯍꯥꯏꯕꯁꯦ ꯃꯣꯏꯗꯤ ꯈꯪꯖꯄꯣꯠꯇꯦ ꯅꯤꯇꯥ ꯂꯥꯎ ꯃꯌꯥꯝ ꯂꯥꯎ ꯃꯣꯏ ꯃꯇꯝ ꯁꯨꯔꯕꯅꯦ ꯑꯩꯈꯣꯏꯅ ꯉꯥꯏꯔꯛꯄ ꯃꯤ ꯂꯥꯛꯄ ꯀꯃꯥꯏ ꯃꯥꯜꯂꯦ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯅꯤ ꯏꯗꯤ ꯏꯅꯥꯎꯅꯤ ꯍꯧꯖꯤꯛꯀꯣ ꯑꯩꯁ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤꯁꯨ ꯈꯤꯇꯪ ꯋꯥ ꯇꯥꯕꯤꯌꯨ ꯅꯣꯏ ꯑꯩꯈꯣꯏꯅ ꯉꯥꯏꯔꯛꯄꯁꯤ ꯌꯥꯝ ꯁꯦꯟꯅꯔꯛꯄ ꯀꯨꯏꯔꯕꯅꯦ ꯅꯣꯏ ꯉꯁꯤꯗꯤ ꯃꯇꯝ ꯁꯨꯔꯦ ꯑꯗꯨꯅ ꯏꯕꯦꯝꯃ ꯅꯪ ꯅꯣꯏ ꯌꯨꯝꯒꯤ ꯅꯝꯕꯔꯗꯣ ꯄꯤꯔꯣ ꯑꯍꯜ ꯂꯃꯟ ꯀꯧꯔꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯑꯩ ꯃꯥꯒ ꯆꯦꯟꯖꯈ꯭ꯔꯒꯦꯕ ꯂꯤꯡꯖꯦꯜ ꯇꯥꯕ꯭ꯔꯣ ꯁꯣꯝꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯑꯦ ꯕꯕꯥ ꯀꯩꯗꯧꯔꯒꯦ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯄꯨꯄꯨ ꯃꯤ ꯇꯥꯔꯒ ꯐꯖꯗꯦ ꯇꯞꯅ ꯉꯥꯡꯅꯧꯀꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯂꯤꯡꯖꯦꯜ ꯀꯨꯝꯊꯔꯛꯎ ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯤ ꯈꯪꯁꯤꯟꯅꯗꯕ ꯀꯥꯟꯅꯔꯣꯏ ꯕꯕꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ ꯏꯕꯦꯝꯃꯩꯗꯤ ꯍꯜꯂꯛꯄꯤꯅꯤꯗꯣ ꯅꯌꯨꯝ ꯑꯃꯨꯛ ꯄꯥꯜꯂꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯏꯆꯥ ꯅꯨꯄꯤꯗꯤ ꯍꯧꯖꯤꯛ ꯃꯄꯨꯔꯣꯏꯕꯒ ꯂꯩꯃꯤꯟꯅꯔꯤ ꯃꯆꯥꯁꯨ ꯆꯥꯎꯔꯕꯅꯤ ꯑꯣꯖꯥ ꯐꯔꯕꯅꯤ ꯏꯆꯥꯗꯣ ꯅꯨꯄꯥ ꯀꯣꯏꯅꯗꯅ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯐꯥꯅꯔꯦꯗꯣ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯃꯦ ꯏꯃꯨꯡꯁꯨ ꯀꯥꯏꯔꯦ ꯅꯁꯥꯒꯤ ꯂꯝꯆꯠ ꯂꯣꯠꯁꯤꯟꯗꯨꯅ ꯅꯪꯅ ꯑꯁꯤꯡꯕ ꯁꯥꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯈꯤꯗꯒꯦ ꯕꯕꯥ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯅꯆꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯋꯥꯗꯣ ꯐꯖꯅ ꯍꯥꯏꯕꯤꯌꯣ ꯕꯕꯥ ꯅꯤꯅꯦ ꯑꯩꯈꯣꯏ ꯃꯥꯗꯣ ꯉꯔꯥꯡ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇꯦ ꯅꯨꯄꯥ ꯑꯃꯒ ꯀꯩꯅꯥ ꯀꯠꯂꯦ ꯍꯥꯏꯌꯦ ꯅꯤꯅꯦ ꯏꯃꯥꯗꯣ ꯍꯥꯟꯅꯗꯤ ꯀꯩꯁꯨ ꯇꯧꯗꯕꯅꯦ ꯃꯆꯥ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯦ ꯑꯣ ꯇꯅꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯅꯪ ꯑꯩꯒꯤ ꯏꯆꯥꯒꯨꯝꯕꯅꯤ ꯑꯩꯉꯣꯟꯗꯗꯤ ꯋꯥꯉꯥꯡ ꯀꯥꯏꯔꯛꯀꯅꯨ ꯕꯕꯥꯁꯨ ꯍꯥꯟꯅ ꯁꯥꯎꯕꯤꯈꯤꯅꯨ ꯕꯕꯥꯅ ꯈꯜꯂꯤꯕꯁꯦ ꯑꯩ ꯍꯜꯂꯛꯄꯤꯅꯤ ꯅꯨꯄꯥ ꯂꯩꯃꯤꯟꯅꯗꯦ ꯍꯥꯏꯗꯨꯅ
ꯑꯩ ꯂꯝ ꯆꯠꯂꯨꯗꯦ ꯑꯩꯒꯤ ꯂꯝ ꯆꯠꯂꯨꯗꯕꯗ ꯕꯕꯥꯒꯤ ꯏꯆꯥꯅꯨꯄꯤꯗ ꯑꯩꯅ ꯇꯝꯕꯤꯔꯦ ꯁꯤ ꯅꯠꯇ꯭ꯔꯥ ꯅꯁꯥꯅ ꯇꯧꯕ ꯊꯕꯛꯇꯤ ꯅꯁꯥꯅ ꯈꯪꯖꯕ ꯑꯣꯏꯔꯦ ꯕꯕꯥ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯒ ꯈꯥꯏꯅꯔꯛꯂꯤꯕꯗꯣ ꯑꯩꯅ ꯂꯝ ꯆꯠꯂꯨꯗꯕ ꯃꯥꯅ ꯂꯝ ꯆꯠꯂꯨꯗꯕꯒꯤ ꯅꯠꯇꯤꯌꯦ ꯑꯩꯕꯨ ꯏꯅꯦꯝ ꯏꯀꯨꯅ ꯂꯋꯥꯏ ꯅꯨꯄꯤꯅꯤ ꯏꯆꯨ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯉꯥꯡ ꯁꯛꯇꯨꯅ ꯂꯩꯕꯗ ꯏꯄꯨꯔꯣꯏꯕꯁꯨ ꯑꯃꯠꯇ ꯑꯣꯏꯈꯤꯕꯅ ꯑꯩꯅ ꯃꯐꯝꯗꯨꯗ ꯂꯩꯕꯗ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯑꯩ ꯍꯜꯂꯛꯈꯤꯕꯅꯦ ꯑꯩꯒꯤ ꯊꯥꯖꯕ ꯄꯨꯝꯕ ꯃꯥꯡꯍꯜꯂꯛꯈꯤꯕꯁꯨ ꯅꯨꯄꯥꯅꯅꯦ ꯑꯗꯨꯅ ꯅꯨꯄꯥ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯁꯝꯅꯔꯔꯣꯏ ꯈꯟꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩ ꯂꯩꯔꯛꯂꯤꯕꯅꯦ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯕꯗ ꯑꯩꯒꯤ ꯐꯠꯇꯕ ꯋꯥ ꯀꯔꯤ ꯇꯥꯈ꯭ꯔꯕꯒꯦ ꯕꯕꯥ ꯑꯩꯗꯤ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯐꯣꯟꯁꯨ ꯄꯥꯏꯖꯗꯦ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕꯁꯤꯅ ꯑꯍꯥꯟꯕꯅꯦ ꯁꯤꯁꯨ ꯀꯨꯏꯗ꯭ꯔꯤ ꯅꯤꯇꯥꯅ ꯄꯥꯏꯌꯨ ꯍꯥꯏꯗꯨꯅ ꯄꯥꯏꯈꯤꯕꯅꯦ ꯑꯩꯕꯨ ꯍꯜꯂꯛꯄꯤꯅꯦ ꯍꯥꯏꯗꯨꯅ ꯂꯥꯟꯅ ꯐꯠꯇꯅ ꯎꯕꯤꯒꯅꯨ ꯍꯜꯂꯛꯄꯤ ꯈꯨꯗꯤꯡꯃꯛ ꯂꯝꯆꯠꯂꯨꯗꯕ ꯅꯠꯇꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯩꯒꯤ ꯐꯠꯇꯕ ꯄꯥꯎ ꯇꯥꯔꯕꯗꯤ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯅꯤꯡꯕ ꯆꯩꯔꯥꯛ ꯄꯨꯝꯅꯃꯛ ꯄꯤꯕꯤꯌꯣ ꯕꯕꯥ ꯑꯩ ꯀꯩꯁꯨ ꯆꯦꯜꯂꯣꯏꯌꯦ ꯅꯤꯅꯦ ꯑꯩꯈꯣꯏꯗꯤ ꯅꯤꯅꯦꯕꯨ ꯌꯥꯝ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯅꯤꯅꯦꯗꯤ ꯑꯩꯒꯤ ꯏꯃꯥꯒꯨꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗꯦ ꯅꯤꯅꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯄꯨꯄꯨ ꯆꯠꯂꯁꯦ ꯂꯥꯛꯑꯣ 이비에만 링젤 바바부 와로가노 바바 얌란크레 이빠시 마짜 와락 뻥엄다바 마빠 해봐도 이빠 낭기 나망가 이까이 이사하디 생바 메이테이 누피니 우나막 마이빠 고이선 이빠 살레 마수토비 로 살라실로 ꯄꯨꯄꯨ ꯑꯩꯁꯦ ꯃꯃꯥ ꯑꯣꯛꯇꯕꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯣ ꯀꯣꯛꯂꯔꯣꯏꯀꯣ ꯏꯃꯥ ꯅꯪꯗꯤ ꯑꯣꯛꯇꯕꯤꯒꯤ ꯃꯤꯡꯊꯣꯜ ꯐꯪꯂꯦꯀꯣ ꯏꯃꯥ 마수토비